ngasi science amadi technology na chawkhalakki matik prithvi gi lemaidagi light years kya lapa mafam da leiba planet kya amagi maramda su thijinba ngamle masimadi aikoina khangi prithvi asigi apunba 70% di isingni haiba miyoibana hiram kya da khumang chawsilabasu ngasi aikoigi prithvi da leiriba samudra gi irol nung asigi maramdadi saruk khara kaktani khangba ngamliba asi ngasi mayam gi damakta puduna laksariba video asida angakpadana thalaba aikoigi planet earth asida matam amada leiramba atugumlaba sakti leiraba khwaidagi chawba sa megalodon gi maramda nainakani channel asida nongna lakpiriba nungsijaraba viewers sinna subscribe button da click amamamtag nambiduna channel asibu support tobiyu amadi asigumlaba yamna interesting oiraba video kya ama leptani amuk video maikida pangsi samudra gi lukraba irol nungda aikoina hojik phawba masak khangriba aquatic life kaya amasu leramgani maru oina aikoina samudra gi saklon hek ubaga wakalda sar kaiba mi chaba nga makhal adu soitin ningsinglamgani maramdi aikoina hollywood movies kya da sakna mi chathobgi scene kya ama yengkre aikoina khaliba adudagi hena sathiba sak makhal ama ngasidagi chawrakna chahi 3.6 million dagi 23 million rongi mamangda samudra gi irolungda maning tamna lerami hairiba apex predator ama oiramba megalodon asibu meg khaina kaune hairiba sak makhal asina 82 feet haibudi 25 meters from sangani hairiba sak makhal asi antarctica natana atei atopa mafamda leiba selo tropical amadi temperate sea singda fanglami megalodon gi chawrakpa size asi khangnaba hojik matami great white shark asiga compare tausi megalodon asina hairiba great white shark tagi saruk ahum hena chawgani amutang maya launa kathokpada feet taruk hena launa kathokpa ngami aduga thauraba inchi 8 fawba sangba mayam adu ugani shark makhal asigi thang surigumna thauraba maya sing aduna achau chau nga kya amadi line chikhaiba ngami hairiba sak asina metric ton kunthra dagi umphumanga phaus lummi matau karamna megalodon hairiba sak makhal asina hojik matamgi sak asidagi top ama oiribano haibadu video asigi makha tarakpada mo khangminasi megalodon hairiba sak makhal asina hojik fangliba sak makhal asidagi pungtong tongali maruina sak makhal asigi yamna chawraba hakchang aduna samudrada apex predator ama oibangki adubu size ki factor khakna meg asi top sak makhal ama oikibadi natte megalodon haiba sak asida mahusana pithoraklaba yamna impressive oiba adaptation powerful jaw structure robust oiraba maya amadi yamna tuna swim tawba yabagi streamline oiraba body adunani haibasu yai megalodon sak asigi maruiba matinjak singni whale seals amadi achau marine mammals singni maram maduna meg asina aquatic prehistoric food chain da top ta leiribani mamangi video da prithvi gi lemai da leramba khwaidigi chawba lin taitano boa gi maram da puthokre karigumba hairiba ani asibu thengaram labati angakpa masoidina oiramgani kanana ngamgani haibadu soina khanglambasu yai adubu taitano boa di megalodon prithvi gi lemai da thorok chingai da mutkiramne aikogi topic romda amuk mai onsinse aduk chawkraba amadi sakti leikraba megalodon ngasidi prithvi gi lemai digi mutkre matam amadadi samudra gi irolungda apex predator ama oiduna hai humna lerami megalodon mutkibagi maram scientist singna mot kya ama pinai ahanba oithokpa yaba theory asidi lepolaitena honglakiba climate change theory amana suggest chawi madudi Pliocene epoch saiba matam aduda climate change na maram oiraga megalodon gi machinjakta yamna akaiba pirakki samudra gi irolungda ingtharakpana maru oiba machinjak oiriba whale amadi seal singi population singna atopa mafamda migrate tawkhiba aduna chawkraba sak asigi adapt tawbada awaba moiki ani suba theory asdi osinda food resource ki dhamakta competition yamna hengalakpa anauba whale species kya thorokpa hana leiramba kyana matamwa chanana evolve torokpa amati sathiba anauba predator kyana megalodon da challenge kya ama mayok na handuna survival da yamna awaba mo henki aroiba theory amana matokramna aduk chawkraba megalodon sak asibu kanana halamgani henbasni prakriti da ahongma kya lakpa amadi ocean manungda competition hengalakpana maram oiraga lemhoriba megalodon khara adusu mutkibagi maikiromda tapna yawki karigumba aikoina external factor gi oiba potential role adu nainarobati amuka sohena megalodon mangkibagi maram asida mystery oiba hengatale
Miyoiba aikhoisu megalodon asina mutkibada achouba culprit ama oirambasu yai. Adubu matau karamna oigadoriba. Theory kharana haire. Early humans singna advance oiraba hunting techniques siznaduna megalodon kya ama hatoklambasu yai. Makoigi tapna hengalakpa nga phabada heisingba aduna chawrba sak makal asida achouba safu uma pirambasu yai. Masina directly natraga indirectly megalodon na mutkibagi maram amasu oiramba yai. Masigi icham chamba idea di ekhoigi ancestors singna hunting amadi fishing da tapna haisingba hengalakpana megalodon ecosystem da akaiba kya ama piramba yai. Megalodon gi machinjak oiriba species kya ama myoibana phadana chathokpa asina makoi gi machinjak walakpa amadi mutkibagi maram ama oirambasu yai. Video asina makha tarakpada asambida mayam punna amutang khangminase megalodon gi yamna interesting oiriba fact manga. Ahanba fact asiti megalodon haiba wahi asi Greek ki wahi giant tooth asitagi lautorpani sak asigi full scientific name di Carcharodontus megalodon kawe. Number 2 da leriba fact asiti megalodon amana pound 2500 fauba nomuda chaba ngami. Number 3 suba fact asiti female megalodon amana male megalodon amadagi saruk ani hena chawba hele. Megalodon macha amana fauba fit taruk hena sangi. Number 4 suba fact asidi ngasi fawda phangkiba khwadigi chawba sak ki maya asi megalodon na oire maya amana 7 inches fawba sangi. Number 5 suba fact asidi megalodon gi fossil asi Antarctica natana continent khudingi samudra mapandagi phangki. 2007 amadi 2009 gi marakta researchers singna juvenile megalodon gi maya kaya ama Panama gi samudra mapandagi phangki. Makoina ahanbadadi ariba matamgi nursery area ama oiramba yai haina phawba khanaki. Matam amada samudragi irolnungda maning makha tamna ningthaugomna leiramba megalodon ngasi prithivigi limaidagi mutkiba asi yamna mystery ama oina leiri. Prakriti gi ahongma lakpana oiro competition hengalakpana oiro amadi early human singi thoksilna oiro megalodon gi mutkibagi wari asidi sahi kaya myoiba ekhoigi lakta ngangnaduna lakli. Matang asida Daily Dose Manipur na mayamdagi kanya nabi atang nizari amadi video asibu like, share amadi channel asibu subscribe tawsin biduna asigum loba yam interesting oirba video kaya ama matang yengbiyo.